ꯑꯩꯒꯤ ꯃꯤꯡ ꯁ꯭ꯔꯤ ꯀꯣꯟꯊꯧꯖꯝ ꯔꯟꯕꯤꯔ ꯁꯤꯡ ꯑꯗꯨꯒ ꯊꯕꯛꯀꯤ ꯄꯣꯊꯥꯔꯕꯅꯤ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯖꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯣꯟꯊꯧꯖꯝ ꯃꯃꯥꯡ ꯂꯩꯀꯥꯏ ꯀꯣꯟꯊꯧꯖꯝ ꯚꯤꯂꯦꯖ ꯏꯝꯐꯥꯜ ꯋꯦꯁ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯆꯍꯤꯗ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗ ꯇꯧꯈꯤꯕ ꯃꯦꯂꯥ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯇꯧꯈꯤꯕ ꯃꯦꯂꯥꯗꯁꯨ ꯑꯩ ꯌꯦꯡꯖꯩ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯂꯩꯖꯍꯧꯋꯤ ꯑꯗꯨꯒ ꯐꯪꯗꯕꯁꯨ ꯈꯔ ꯌꯥꯎꯈꯤ ꯑꯩꯅ ꯍꯪꯖꯕꯗ ꯐꯪꯈꯤꯗꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯕꯗ ꯑꯗꯨ ꯀꯨꯝꯁꯤꯁꯨ ꯊꯤꯕꯗ ꯃꯗꯨꯃꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯤꯛ ꯑꯅꯧꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯟꯅ ꯊꯦꯡꯅꯔꯒꯁꯨ ꯂꯩꯕ ꯉꯝꯍꯧꯗꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯉꯁꯤꯗꯤ ꯎꯖꯔꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯖꯔꯝꯃꯤꯁꯤ ꯈꯦꯂꯦꯟꯗ꯭ꯔ ꯁꯨꯕꯦꯗꯥꯔꯅꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯜ ꯄꯤꯄꯜꯒꯤ ꯃꯇꯥꯡꯗ ꯏꯕ ꯂꯥꯏꯔꯤꯛ ꯈꯔꯁꯨ ꯊꯦꯡꯅꯖꯔꯦ ꯃꯁꯤ ꯑꯩ ꯂꯩꯖꯒꯦꯅ ꯁꯨꯝ ꯌꯦꯡꯖꯔꯝꯃꯤꯕꯅꯤ ꯑꯗꯨ ꯀꯟꯇꯦꯟꯁꯇꯨ ꯀꯨꯞꯅ ꯌꯦꯡꯗ꯭ꯔꯒꯗꯤ ꯂꯥꯏꯔꯤꯛꯇꯨ ꯍꯦꯛ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯌꯦꯡꯖꯔꯝꯕꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯗꯁꯨ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯁꯤ ꯏꯔꯥꯡ ꯑꯃꯗ ꯂꯩꯔꯤ ꯃꯁꯤꯗ ꯀꯅꯥꯅ ꯀꯅꯥꯅꯣ ꯀꯅꯥꯅ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯁꯨ ꯂꯥꯛꯏ ꯄꯨꯝꯅꯃꯛꯅꯁꯨ ꯃꯁꯤ ꯊꯤꯔꯤ ꯍꯨꯝꯃꯤꯀꯣ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯆꯨꯝꯅꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯗ ꯅꯠꯇꯅ ꯂꯦꯃꯦꯟ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯒꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯃꯁꯤꯗ ꯂꯥꯛꯑꯒ ꯌꯦꯡꯕ ꯅꯠꯇ꯭ꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯂꯧꯁꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯊꯝꯍꯧꯕ ꯍꯥꯏꯁꯦ ꯏꯠ ꯏꯁ ꯑꯦ ꯃꯁ ꯍꯥꯏꯅ ꯂꯧꯁꯤ ꯏꯁꯥꯒꯤ ꯃꯤꯡꯁꯦ ꯃꯤꯂꯟ ꯁꯦꯔꯥꯝ ꯍꯥꯏꯕꯀꯣ ꯁ꯭ꯇꯣꯜꯁꯤꯅ ꯏꯁꯇꯔꯟ ꯑꯦꯖꯦꯟꯁꯤ ꯆꯉꯥꯡꯒꯗꯒꯤꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤꯅ ꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯐꯤꯌꯔꯁꯦ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯖꯒꯥꯁꯨ ꯍꯟꯗꯛꯀꯤꯗꯤ ꯃꯃꯥꯡꯗꯗꯤ ꯀꯩꯅꯣꯗ ꯁꯤꯟꯕꯅꯤ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗꯒꯤꯗꯤ ꯁꯤꯅꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯃꯤ ꯂꯥꯛꯄꯒꯤ ꯆꯥꯡꯁꯨ ꯃꯃꯥꯡ ꯑꯗꯨꯝ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕꯗ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯃꯤ ꯐꯖꯅ ꯂꯥꯛꯏ ꯉꯔꯥꯡꯗꯤ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯉꯁꯤꯅ ꯃꯟꯗꯦꯅꯤꯅ ꯃꯤꯁꯦ ꯑꯗꯨꯝ ꯆꯥꯡꯆꯠꯅ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯁꯦ ꯑꯗꯨꯝ ꯌꯣꯟꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯈꯔ ꯌꯣꯜꯂꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯗ ꯁꯦꯂꯔꯤ ꯀꯩꯀꯥꯁꯦ ꯈꯤꯇꯪ ꯆꯪꯅꯗꯕ ꯈꯣꯠꯅꯗꯕꯁꯦ ꯂꯣꯏꯒꯗꯧꯁꯦ 21ꯗ ꯂꯣꯏꯗꯧꯅꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯈꯤꯇꯪ ꯆꯟꯗꯧ ꯃꯥꯜꯂꯦ